Manipuri mana yai fare aduga aigi iraisajin aigi yambajin aigi lairi baigi karwala kaida lairi baigi samaj haitare leida kudimak Manipur da lai bai sina kai kudimak ta basanta aina mohana laksabagi maramdi aina mamangda hapkiwa video dugi matang haitare koigi RK Megan na aina yamna thaksi khasi yaw da batare koi mai tayam koi sana vida ai thak tong masing da karam wai wata hairaga kamaina anjing kamaina bebar tawgadage haiba wafam du ai thamoi gi oiba yamna sauni ba ai ngon da kitang pelu da ba amadagi aina hailiba wafam ni haibase ai organization sing amadi aigi alibungo kogi RK Megan ningwana panjarabada aina wafam du amuk hanna ina soigre haibaga loina na ai wafam du hanjanjari ai amona madung wafam thasi kasi naida badumadi maitai kogi sanabi matung ina madu media gi thong sengok chari aduga pabungna haibigi ba koigi laibaki mapimpa oiba koigi alimona haibigi ba clip tusu miam tang tabiu aduga ai oiba wafam kara miam mamang sengtok set mana du indigenous ni natti haibigi wafam chang bolai ba madu mar moega kunai si matsi sing thai lo ya sing bolai se masi koirisa sing kambio masi umbo wafam sing se puthor ko sing do madu lepak thwai kang ne sing kambio mayam tabire ko huje akoi alimona hari wafam se sigi matang ida mu aina alimon daina haija ningi se lebaki mapimpa oibani asumana yumpham oibio asumba haibada kibiga no aduga masi electricity amaga gi marakta yekna naba akoi masen nungsi hong danabagi maram amata natte aduna alimona sigi matang ida miyam gi interest yang alimon gi masi miyam da sengdokpio masi miyam kai kudimak alimon gi wafam su akoi tare masi kanagong ki challenging gi wanate thoiba thogdo akoi na pen iba saru haitare alimon hai ba saru to akoi da eternity da akoi na khona jari ba koi khai khurima ki thamoi dadi akai ba amani ha ba jai thamjage masai khatagi ba wafam nate ai tai khunai gi ne yam chaw ba akai ba wafam amani isam samna ha da ngasi khoi na miyam gi marakta miyam gi dang ta chongthoga karim khara thamai ba se khoi su sahi lisang sinna sahi kunmari manga kuntra ama changna khoi khona jare sam samna da ai family ai yung play palai si say trying to sure si ba dai 2 years ai family da ina spend to ngam da spend to the remaining years to family ko thadok tana ahan jingi matung illaga koi mangra ba koi script sing ja hanjana ba koi hona jarakli bana sigi marak si da ngasagi idea manipur na ngasagi concept ama sakalaga scholar kanam yaw da bida hadi idea Manipur hai targadi Manipur ki development si ki matangda koina wangang bi gadong ne idea Manipur hai targadi is specific area magi jaga suppose agriculture hai gadi agriculture exporting laga akoi da sondhari ba saru akoi na tawgado ba saru tawrakti ba saru adu hojik lai ba piom ni da sakoi khongang ji kamai do pai ga da gi ha bu tu matang ngang bi suppose industry hai ron production area na kamai tawni aduga manufacture area na kamai tawni aduga si matang da ngang biyo adagi mu hojik Manipur da skill non skill di me am lai adu skill ja identify taw ide suppose jum saba alaman me am lai adugo koi recognize taw de makoi jma kai na da de koi institute amagi platform lai te nase koi labor ha ga ju asang manga am thoi ta pu ba si koi development to bi ga dong ne si matang is the idea Manipur da yaw bi ga dong ne adu di natna nasai gi
idea manipurgi concept amada stage ama lauraga maitai singna sum chai leire aduga ngasagi alimuddin phai haijale alimuddin hangi gai khangi haijale adadi alimuddin na chief minister oiramisi maitai phai ni maitai je coexist tawi maitai ji kunai ji da amatta oibai wakal lei puke nam chaw pa dugum jati ni akoi da khena ban leite hai de alimuddin na chief minister oirisi maitai gi leader gaina mai oiba da koi akai ba leite na saugat pai natro oirise ajadi phari je maitai natro ado Mr. Alimuddin na oiringai matam da hadi magi negative area ni ko akoi hai doi je Alimuddin ji Musalman oi habi na te koi na ngasi haja doi Alimuddin gi pereta masagi koi gi DC Helim Chowdhury hai tare masi British ki pereta koi gi vegetable supply ta hoji kari hage ta hatta fees kawe si British ka gi matam 75 years koi matam gi ning thau jing inaram but agreement hai tare adugi matung ina asagi hoji hatta golapati hai riba jaga ji da vegetable supplying jing tor sigi 75 years se nasagi DC Alimuddin gi pereta Helim Chowdhury hai jina adugi agreement je lokhoga hai belam jo illegally occupy tok sala aduga musung east and western side sina koi mangang salaina purami aduga koi eastern side sina angom ning thona purami masi ning thau ani si chap manaraga purami haidi koi sason ne tominarami habane haidi ba huzik eastern side ki angom ning thau ki lamje masi illegally occupy towe masi kar madam ta thokuna dadi masi Alimuddin ni pere ta toramina aduna Alimuddin si magi ma kuina sangna ma afable leader amma nate na koi oppose tore ji kari no haita ga CM oi targeti lebak sing mapi ma pa oi targeti akoi khudimok se ai kongi oiba ai jati gi oiba ai family gi oiba thabak tawai dawne apun bagi oiba miyang da thabak tawai dawne sini koi na ni ge sumai tawdana nasa idea Manipur da Alimuddin pusalakpa adu maitai khatang saiba aduga illiterate qualify oidaba Mr. Rajendra oiro lagi Mr. Tanavi Laishamoro akoi social scientist in haijan gumba cell style sing laga makoi specific area da ngangba hairoi da missing platform pibai maram di kari no aita di maji public to uchai bani makoi khudong chaba khara phangnana ba politician platform amagi obi ya sumaina khana libse maitai pangang gi marakta khana liba misunderstanding ama sagala isti hairiba music duna ne suppose jalan unnecessary da sigumba illiteracy ni kari manung da platform pidi ba ha bisin ai niyam da thaminge point natragana direct opposing arena ama sagalo opposing arena am sagalaga maitai gi jing na tawriba thabak se laliba point ni no puthoro kada dano laliba point nu doina hairo aduga nakhogi banner du adugi banner du no isangolo ada idea of Manipur na haira no adari akhogi asoiba gi point jing du da ngangna resi ha bana sumai do dana adagi mo sigi marak sida muslim akhogi brother gaina angang gaina khangdana ngasagi akhogi lami mayamna nakhogi langi mateng pangi hairi langi mateng pangi banate nakoina landu saruk yagi bane nakoina nareba ki namta nakhai kathri ne na haige dong ne masi haide sigai no nakoina langi mateng pangi nai ta di lan mateng panglo noi chakro haira ga di noi foreigner ne haira ga di adu ko khoi haide maram di nakoina akoi apun bagi leibak se masi Brahma dagi ngakong na ko anaba matanda nakoi je thawai thagi ha ba je masi akoi nakoi gi इज्जत सम्मान कोई तब ना दे तब लंदन मौका तना ना कोई की हिस्ट्री कोई थी मुथत पिरम अभी हिस्ट्री दी मुथत बदी यारो हिस्ट्री मुथत बदी यारो अदुना ने कोई याले सपोज मी लिसिंग अम असम दगी लागा लंदार को मतमदा बामोन मरी अदुगा कोई की मुस्लिम ट्राइब यावे मसी रेको ने ऑन रेको ने ले अतादी
ꯕꯥꯃꯣꯟ ꯃꯔꯤ ꯑꯗꯨꯒ ꯍꯥꯏꯅꯗꯤ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯒꯩꯗꯨꯗꯤ ꯃꯩꯇꯩꯒꯤ ꯂꯥꯟꯃꯤ ꯉꯥꯛꯇꯅꯦꯕ ꯃꯔꯩꯕꯥꯛ ꯍꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯏ ꯑꯁꯥꯝꯗꯒꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯆꯥꯅ ꯊꯛꯅꯕ ꯁꯦꯟꯃꯤꯠꯂꯣꯟꯗ ꯃꯇꯦꯡ ꯄꯥꯡꯉꯛꯇꯅ ꯃꯔꯩꯕꯥꯛ ꯑꯃ ꯍꯟꯗꯣꯛꯅꯕꯒꯤ ꯃꯤꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯌꯦꯡꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯑꯋꯥꯗꯒꯤ ꯑꯩꯈꯣꯏꯅ ꯇꯛꯊꯣꯛꯄ ꯉꯝꯃꯤꯁꯤ ꯄꯣꯏꯟ ꯑꯣꯐ ꯚꯤꯌꯨ ꯑꯗꯨꯅꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯌꯦꯡꯅꯅꯤꯡꯉꯥꯏ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯁꯤꯅꯤꯗ ꯑꯩꯅ ꯑꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯛꯄ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯥꯃꯩ ꯄꯨꯌꯥꯅ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯧꯁꯦ 1597 ꯑꯩꯈꯣꯏꯒꯤ ꯄꯥꯈꯪꯕꯅ ꯄꯥꯟꯕ ꯃꯇꯝ ꯄꯥꯈꯪꯕ ꯈꯥꯒꯦꯝꯕꯅ ꯄꯥꯜꯂꯛꯄ ꯃꯇꯝꯁꯦ 1597 ꯒꯤ ꯄꯦꯔꯦꯠꯁꯦ ꯁꯄꯣꯁ 1606ꯗ ꯅꯣꯡꯁꯥꯃꯩꯅ ꯆꯣꯡꯁꯤꯟꯗꯅ ꯀꯜꯂꯤ ꯈꯣꯠꯂꯤꯅ ꯋꯥꯍꯩ ꯃꯌꯥꯝ ꯏꯁꯜꯂꯝꯕ ꯂꯩꯌꯦꯕ ꯏꯁꯜꯂꯝꯃꯤ ꯋꯥꯗꯨꯁꯨ ꯆꯨꯅꯗꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯃꯁꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯑꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯟꯖꯈ꯭ꯔꯁꯨ ꯑꯗꯨꯗꯤ 1597 to 1731-32 ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯅꯣꯡꯁꯥꯃꯩ ꯍꯥꯏꯁꯦ ꯃꯥꯁꯦ ꯕꯦꯡꯒꯜꯗꯒꯤ ꯂꯥꯛꯄꯅꯦꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯇꯝꯗꯨꯒꯤꯅ ꯕꯦꯡꯒꯥꯜ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏ ꯕꯦꯡꯒꯥꯂꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯁꯦ ꯏꯕ ꯍꯩ ꯑꯗꯨꯅ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯏꯕ ꯃꯌꯨꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯁꯥꯒꯩ ꯄꯤꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯅ ꯏꯁꯜꯂꯝꯕ ꯄꯨꯌꯥꯁꯤꯗ ꯆꯦꯛꯁꯤꯟꯒꯗꯧꯗꯤ ꯉꯁꯥꯏꯒꯤ ꯈꯥꯒꯦꯝꯕꯗꯒꯤꯅ ꯃꯔꯛꯇ ꯂꯩꯕ ꯅꯤꯡꯊꯧ ꯃꯉꯥ ꯇꯔꯨꯛꯁꯦ ꯃꯥ ꯃꯃꯤꯡ ꯄꯜꯂꯝꯗꯕꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ he didn't know the history of ꯀꯪꯂꯩꯄꯥꯛ ꯄ꯭ꯔꯖꯦꯟ ꯃꯅꯤꯄꯨꯔ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯃꯥꯅ ꯏꯔꯝꯗꯣꯏꯁꯦ ꯑꯗꯣ ꯃꯥꯁꯦ ꯊꯧꯅꯥ ꯐꯩ ꯈꯥꯒꯦꯝꯕ ꯀꯜꯂꯤꯑꯅ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯅꯣꯡꯁꯥꯃꯩ ꯑꯅ ꯊꯣꯜꯂꯦꯅꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯦꯝꯖꯤꯜꯂꯝꯕ ꯐꯦꯕ꯭ꯔꯤꯀꯦꯠꯁꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯏꯝꯐꯦꯁꯤꯁ ꯇꯧꯔꯒ ꯊꯥꯖꯁꯜꯂꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯔꯛ ꯆꯍꯤꯡꯅꯅꯕꯒꯤ ꯄꯣꯠꯇꯁꯨ ꯑꯩꯈꯣꯏ ꯇꯧꯍꯟꯅꯤꯡꯗꯕꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯗ ꯇꯧꯁꯤ ꯍꯥꯏꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯑꯣꯄꯣꯖꯤꯠ ꯗꯤꯔꯦꯛꯁꯟꯗ ꯂꯥꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯅꯨꯡꯒꯤ ꯑꯔꯊꯗꯤ ꯀꯔꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯄꯣꯁ ꯖꯂꯦꯡꯒꯝꯕꯅ ꯏꯁꯜꯂꯦ 1993 ꯑꯗꯣ 1950ꯗꯒꯤ ꯁꯦꯄꯔꯦꯇꯤꯖꯝ ꯃꯨꯚꯃꯦꯟ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯀꯣꯡꯒ꯭ꯔꯦꯁ ꯀꯩꯅ ꯁꯧꯒꯠꯂꯝꯕꯒꯤ ꯃꯔꯝ ꯀ꯭ꯔꯥꯏꯁꯤꯁ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯂꯥꯟꯅ ꯈꯟꯕꯤꯗꯕ ꯁꯄꯣꯁ ꯀꯨꯀꯤꯒꯩꯅ ꯁꯦꯇꯜꯃꯦꯟ ꯇꯧꯔꯝꯃꯤꯕ ꯍꯤꯂꯤ ꯑꯦꯔꯤꯌꯥꯗ ꯁꯦꯇꯜꯃꯦꯟ ꯇꯧꯔꯝꯃꯤꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯁꯦ ꯄꯥꯁ ꯇꯧꯍꯜꯂꯝꯃꯤꯁꯤꯡꯁꯦ ꯊ꯭ꯔꯦꯠ ꯇꯧꯔꯒ ꯇꯧꯈꯤꯕ ꯉꯥꯛꯇꯅꯦꯕ ꯃꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄꯦꯔꯦꯠꯇ ꯊꯣꯛꯈꯤꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯃꯤꯇꯣꯞ ꯃꯤꯌꯥꯝꯆꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯁꯤꯜꯂꯒ ꯃꯤ ꯃꯁꯤꯡ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯌꯥꯝꯁꯤꯜꯂꯛꯄ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄ ꯑꯗꯨꯒ ꯅꯝꯗꯅ ꯁꯦꯝꯖꯤꯜꯂꯛꯄ ꯖꯂꯦꯡꯉꯝꯕꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤ ꯃꯨꯁꯂꯤꯝ ꯕ꯭ꯔꯗꯔ ꯑꯦꯟ ꯁꯤꯁꯇꯔꯈꯩꯁꯨ ꯑꯩꯈꯣꯏꯗ ꯑꯒꯦꯟꯁ ꯑꯣꯏꯅ ꯁꯨꯝ ꯈꯜꯂꯒꯗꯤ ꯃꯈꯣꯏꯁꯨ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃ ꯁꯥꯒꯠꯂꯛꯑꯒ ꯑꯩꯈꯣꯏ ꯀꯨꯀꯤꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯃꯛ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯅ ꯄꯔꯝꯄꯔꯥ ꯅꯥꯏꯅ ꯇꯧꯒꯗꯧꯅꯦꯕ ꯌꯦꯜꯍꯧꯃꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯣꯗꯔꯟ ꯍꯤꯁꯇ꯭ꯔꯤꯗ ꯕꯦꯁ ꯇꯧꯕ ꯃꯤꯁꯤꯡꯁꯤꯗꯤ ꯃꯥꯏꯒ꯭ꯔꯦꯟ ꯉꯥꯛꯇꯅꯦ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄ ꯃꯤ ꯃꯥꯏꯒ꯭ꯔꯦꯟꯁꯦ ꯌꯦꯜꯍꯧꯃꯤ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕꯅꯦꯕ ꯌꯦꯜꯍꯧꯃꯤ ꯃꯤꯟꯁ ꯄ꯭ꯔꯤ ꯍꯤꯁꯇ꯭ꯔꯤ ꯑꯗꯨꯒ ꯅ꯭ꯌꯨ ꯑꯣꯜ ꯁ꯭ꯇꯣꯟ ꯑꯦꯖ ꯅꯤꯌꯣꯂꯤꯊꯤꯛ ꯑꯦꯟ ꯄꯦꯂꯣꯂꯤꯊꯤꯛ ꯄꯦꯔꯦꯠ ꯃꯁꯤꯒꯤ ꯃꯊꯪ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯤ ꯍꯤꯁꯇ꯭ꯔꯤꯗꯒꯤ ꯈꯨꯟꯗꯥꯔꯛꯑꯕ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯃꯐꯝꯁꯤ ꯍꯣꯡꯗꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯅꯦꯕ ꯑꯩꯈꯣꯏꯅ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏꯁꯦ ꯑꯩ ꯏꯟꯗꯤꯖꯤꯅꯁꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯀꯅꯥꯒꯨꯝꯕ ꯏꯊꯤꯅꯤꯛ ꯑꯃꯒꯤ ꯑꯒꯦꯟꯁꯇ ꯂꯦꯞꯄ ꯑꯗꯨꯒꯨꯝꯕ ꯄꯣꯖꯤꯁꯟ ꯅꯠꯇꯦ ꯑꯩ ꯍꯤꯁꯇ꯭ꯔꯤ ꯑꯃꯒꯤ ꯄꯔꯝꯄꯔꯥ ꯍꯤꯁꯇ꯭ꯔꯤ ꯑꯃꯒꯤ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯉꯁꯤ ꯃꯐꯝꯗ ꯏꯟꯗꯤꯖꯤꯅꯁꯅ ꯀ꯭ꯂꯦꯝ ꯇꯧꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯃꯈꯣꯏꯁꯦ ꯃꯥꯏꯒ꯭ꯔꯦꯟ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯅꯦ ꯁꯄꯣꯁ ꯖꯔꯈꯟꯗ ꯏꯊꯅꯤꯛꯁꯤꯇꯤꯒꯩ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁꯅ ꯂꯩ ꯑꯗꯨꯒ ꯑꯦꯕ꯭ꯔꯤ ꯕꯦꯡꯒꯂꯤꯁ ꯈꯨꯗꯤꯡꯃꯛꯁꯦ ꯗꯦ ꯑꯥꯔ ꯅꯣꯠ ꯏꯟꯗꯤꯖꯤꯅꯁ ꯁꯤ ꯕꯦꯡꯒꯂꯤ ꯃꯆꯥ ꯌꯥꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯗꯦ ꯑꯥꯔ ꯃꯥꯏꯒ꯭ꯔꯦꯟ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯏꯒ꯭ꯔꯦꯟꯈꯩꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯖꯤꯅꯁꯅꯤ ꯍꯥꯏꯗꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯕꯦꯟ ꯀ꯭ꯂꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯤꯂꯔ ꯌꯨꯡꯕ ꯈꯣꯠꯄꯁꯦ ꯀꯅꯥꯒꯨꯝꯕ ꯏꯊꯅꯤꯛꯁꯤꯇꯤ ꯑꯃꯒꯤ ꯑꯒꯦꯟꯁꯇ ꯀꯅꯥꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯑꯒꯦꯟꯁꯇ ꯌꯥꯝ ꯍꯔꯇꯤꯡ ꯇꯧꯕ ꯊꯤꯑꯣꯔꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯁꯀꯝꯃꯨꯅꯤꯀꯦꯁꯟꯁ ꯑꯣꯏꯅꯕ ꯂꯩꯕꯥꯛꯀꯤ ꯂꯤꯗꯔ ꯑꯃ ꯃꯄꯥꯟꯕꯤ ꯑꯣꯏꯕꯤꯔꯕꯅꯤꯅ ꯁꯤꯒꯨꯝꯕꯒꯤ ꯇꯥꯟꯖꯥꯁꯤꯗꯗꯤ ꯑꯆꯨꯝꯕꯗꯣ ꯀꯤꯗꯅ ꯑꯆꯨꯝꯕꯗꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝꯗꯨꯗ ꯈꯪꯕꯤꯗꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯂꯔꯈꯩꯅ
ꯊꯝꯃꯤꯕ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯁꯤꯗ ꯆꯠꯁꯦ ꯃꯔꯝꯗꯤ ꯏꯊꯅꯤꯁꯤꯇꯤ ꯍꯤꯡꯍꯟꯗ꯭ꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯔꯚꯥꯏꯚ ꯇꯧꯕꯗ ꯋꯥꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯤꯒꯦꯜ ꯇꯥꯝꯅ ꯊꯦꯡꯅ ꯇꯥꯔꯒꯗꯤ ꯏꯊꯅꯤꯁꯤꯇꯤꯒꯤ ꯑꯣꯔꯤꯖꯤꯅꯤꯇꯤꯁꯤ ꯄꯨꯊꯣꯛꯇꯕ ꯌꯥꯔꯣꯏ ꯃꯇꯝꯗꯨꯗ ꯃꯔꯤꯡ ꯃꯔꯥꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯒꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯏꯊꯅꯤꯛꯁꯤꯇꯤ ꯑꯃꯒꯤ ꯐꯦꯕ꯭ꯔꯤꯀꯦꯁꯟ ꯍꯤꯁꯇ꯭ꯔꯤꯁꯤꯅ ꯆꯨꯝꯒꯗꯧꯅꯤ ꯑꯗꯨꯒ ꯑꯆꯨꯝꯕ ꯄꯨꯊꯣꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯞ ꯃꯩ ꯊꯥꯈꯤꯕꯒ ꯂꯥꯟꯅ ꯁꯦꯝꯖꯤꯜꯂꯛꯄꯒꯤ ꯑꯅꯤꯒꯤ ꯆꯞ ꯆꯥꯕ ꯆꯩꯊꯦꯡꯅꯦꯕ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯐꯪꯍꯧꯒꯗꯧꯔꯤ ꯁꯔꯨꯛꯁꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩ 100% ꯑꯩ ꯑꯣꯄꯣꯖ ꯇꯧꯖꯔꯤꯑꯕ ꯃꯁꯤ ꯂꯝꯗꯝꯁꯤꯗ ꯂꯩꯕ ꯃꯤꯌꯥꯝ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯆꯤꯡ ꯇꯝ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯁꯄꯣꯁ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯌꯥꯡꯒꯩ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯥꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯩꯈꯣꯏ ꯆꯟꯗ꯭ꯔꯒꯤꯗꯤ ꯃꯊꯛꯇ ꯄꯨꯔꯛꯄꯗꯨ ꯐꯥꯎꯕꯗ ꯈꯥꯒꯦꯟꯕ ꯃꯇꯝꯗꯩ ꯂꯩꯔꯤ ꯍꯥꯏꯖꯤꯜꯂꯛꯄꯒꯤ ꯊꯤꯑꯣꯔꯤ ꯂꯩꯔꯤꯑꯕ ꯃꯁꯤꯒꯨꯝꯕ ꯐꯦꯕ꯭ꯔꯤꯀꯦꯁꯟꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯕꯒꯤ ꯃꯊꯧ ꯂꯩꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯕꯁꯟꯇ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯈꯛꯇꯒꯤ ꯉꯥꯡ ꯁꯛꯄꯗ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯑꯩꯅ ꯉꯁꯤ ꯃꯗꯨ ꯁꯣꯏꯈꯤꯕ ꯁꯔꯨꯛꯇꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯔꯤꯄꯤꯇꯦꯁꯟ ꯇꯧꯗꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯗꯗꯤ ꯑꯩ ꯃꯤꯌꯥꯝ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯆꯔꯛꯄ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤꯗꯃꯛꯇ ꯑꯩꯅ ꯍꯣꯠꯅꯖꯕ ꯊꯕꯛꯁꯦ ꯀꯔꯤꯒꯨꯝꯕ ꯁꯤꯗꯩꯗ ꯂꯥꯜꯂꯤ ꯇꯧꯒꯅꯨ ꯍꯥꯏꯅ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯉꯝꯃꯕ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯤꯗ ꯂꯥꯜꯂꯤ ꯅꯪꯒꯤ ꯁ꯭ꯋꯥꯏꯗ ꯂꯥꯜꯂꯦꯅ ꯍꯥꯏꯕ ꯉꯝꯃꯕ ꯑꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯁꯔꯦꯟꯗꯔ ꯇꯧꯒꯦ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯤꯌꯥꯝꯅ ꯂꯧꯔꯛꯄ ꯗꯤꯁꯤꯖꯟꯗ ꯑꯩ ꯌꯥꯏ ꯑꯩꯒꯤ ꯂꯩꯕꯥꯛꯇꯒꯤ ꯅꯪ ꯁꯤꯗꯩꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒꯁꯨ ꯑꯩ ꯂꯩꯕꯥꯛ ꯊꯥꯗꯣꯛꯅ ꯆꯠꯈꯤꯒꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯉꯥꯡꯖꯔꯤꯕꯁꯤꯗꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯊꯅꯤꯛꯁꯤꯇꯤꯁꯦ ꯑꯩꯈꯣꯏ ꯍꯤꯡꯍꯧꯅꯅꯕꯒꯤ ꯆꯥꯎꯔꯕ ꯌꯨꯝꯐꯝ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯃꯤꯌꯥꯝꯗ ꯃꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯆꯤꯡꯁꯤꯟꯖꯔꯒ ꯑꯩ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯑꯩ ꯑꯍꯜ ꯏꯕꯨꯡꯉꯣꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯑꯣꯏ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯁꯣꯏꯈꯤꯕ ꯁꯔꯨꯛꯇꯣ ꯑꯩꯒꯤ ꯁꯥꯎꯅꯤꯡꯕ ꯑꯩꯒꯤ ꯄꯦꯟꯗꯕ ꯁꯔꯨꯛ ꯈꯔꯗꯒꯤ ꯑꯩ ꯈꯟꯊꯍꯧꯗꯕꯅꯦ ꯍꯥꯏꯕꯁꯤ ꯋꯥꯐꯝꯁꯦ ꯊꯝꯃꯒ ꯑꯃꯨꯛ ꯃꯤꯌꯥꯝ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯧꯅ ꯈꯣꯏꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯋꯥꯐꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯅꯤꯄꯨꯔꯤ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯚꯥꯔꯠ ꯃꯥꯇꯥ ꯀꯤ ꯖय